Mafam ahumda accident thokpada Meeoi ani leikidre Meeoi amana hospital da laikanari tha asigi tang tara ahing nungai matung pung 12 ga minute 5 rom tarakpa dwaida NS 102 paringi thongju petrol lampak maya da bullet amaga bolero amaga thengjinabada bullet thongduna lakpa naha ama leikidre laibak thiba accident da leikidra naha adu thongju part 2 petrol lampak manakta gi rohit thokchom kun apok thokchom subachandra kawi hari accident hek thokpaga mahak rasmedi city da pukhatuna laikana ki adum oinamak kanbangam dana leikidabani hari numit asi Makki numidang pung 10 taba matamda tidim lambi paringi ningthokkhong kha khunau da lambi lanthoknaba hotnabada gari amana thombadagi laikanaba ngamdana Meeoi ama leikidraba Meeoi adu ningthokkhong kha khunau ward number 4 dagi oinam Amarjit Maitei kunga mari apokpo oinam Mangijaw kawi hairi nakalamarom da ngarang nungthil pung 2:30 rom tarakpa dwaida khurai puthiba manakta कार अमना बेस्पा थौदुना लाकपा नुपी मचा अमा थोंबदगी सोक्तुना हॉस्पिटल दा पुखतुना लाइकनख्रे हाइना पावसिना मखा तारी हिए खमा न्यूज तगी लखोचरके रिम्स दा थबक हापिनी हाइदुना लुपा लाख यांखै हेना खुमगतलमले रीजनल इंस्टीट्यूट ऑफ मेडिकल साइंस रिम्स हॉस्पिटल दा अकाउंटेंट माली ड्राइवर नर्स चौकीदार यावना तोंगान तोंगान पोस्ट सिंगदा थबक हापीगनी हाइदुना Meeoi kunmathoi lupa लाख यांखै हेनबगी सेनफम ललामबुंग तखेलमम लेकाइदा लेबी माइबम निंगोल लोइतोंगबम ओंबी सोमी मपुरोइबा लोइतोंगबम जॉनसन कौबा Meeoi असिना हारिबा सेल असी थबक हापगी मिंगदा लौथोकलमबगी रिम्स हॉस्पिटल दा वकत अमा लाकले हाइना रिम्स मीडिया सेल ना थादोरकपा चेरोल अमना खंगलगली चेरोल असिना मखा तारदुना हाइ सोमी असी रिम्स की डिपार्टमेंट ऑफ माइक्रोबायोलॉजी दा कॉन्ट्रैक्ट लेब अटेंडेंट ओइना लेरमबनी इंग कुमजा 2022 दा रिम्स हॉस्पिटल दा थबक हापीनी हाइदुना Meeoi कयादगी सेल लौथोकलमबगी मराल दा थबकतगी तांथोक्रे हाइरी हौजिक रिम्स डायरेक्टर ओइबा असिना सोमीना सेल खोंगलंबा अदु करिमता खंगबा लेते रिम्स ऑफिशियल मिंग सिजनदुना लाना सेल खोंगलिबा सिंगी मथक्ता लोगी ओइबा थबक लौखलगनी मियामना चिंगनबा अमदि अरानबा पाउसिंग संदोकपा थेंगनारबदी खुदक्ता रिम्स ऑथोरिटी दा खंगलकनबा चेरोल अदुदा पल्ली नागा ताबा मफम सिंगदा ngamkhai sambal khanaba tharang yaba ngamloi NBC FM Indo Myanmar ngamkhai parangi Manipur sarukta naga taba mafam khakta da ngamkhai sambal khabagi thabak chathanaba India government gi thausil yaba ngamloi haina Naga Village Chief Federation Manipur NBC FM na phongdorakli NBC FM gi wangangloi Darthot Peter na phongdorakpada India government na Indo Myanmar ngamkhai paring Manipur gi sarukta naga taba mafam singda ngamkhai sambal khanaba khangan khiba wafam adu Federation asigi ani suba assembly na yaba ngamloi haina yetnaba yaudana waref lawre mangna hai naga taba mafam khakta da Indo Myanmar border fencing taunaba India government na lokholakliba thorang asi naga singi hak matpa amadi yelawmi singi hak kannaba piriba United Nations Declaration gi wafam khongawnabani maram asina Tamenglong Chandel Ukhrul Kamjong None amasung Senapati district ta khundariba naga miyam gi yaifanaba amadi hak kannanaba Federation asina pirakpa Directive khudingmak Naga Village Chief Sing na ngakna chatpiu hairi pawsina makha tarduna Indo Myanmar border fencing da Mizoram amasung Nagaland government na kanna yaningdaba phongdoklagasu Manipur amasung Arunachal Pradesh government na di ngamkhai sambal khanaba center da kanna taksilibani Manipur lenga ki maikai de gileiba ani gi ngamkhai puliba kilometer 419 sangba Manipur gi saruk athuba matamda mapung phana ngamkhai sambal khaduna militant sing amadi atai pamdaba thawong kaya ngamkhai pareng da chathaba thingbina ba taksin khibani Chief Minister Nongthomam Biren nasu Union Home Minister Amit Shah amasung Ministry of Home Affairs ki official sing da ngamkhai sambal khabagi thabak thujinna ba taksin duna lakhibani Manipur ki Governor Lakshman Prasad Archaryana Handak Technopol District ki border town More da chatuna mari leinaba official singda ngamkhai landuna militant sing changsilaktana amadi atai hostel oiba thabak sing chathaba thingnaba ngamkhai sambal khabagi thabak khumang yangsinnaba changsinnaba khanganba laikhrobani Myanmar amasung Manipur 2 kilometer 419 ngamkhai pulibani masigi manungda kilometer 10 khak sambal khabagi thabak mapung Fana loisin bada ngaribani Myanmar ga Arunachal Pradesh ka kilometer 5 ga kun Nagaland gi kilometer 2 Mizoram ga kilometer 5 punna kilometer 1 4 India amasung Myanmar ani ngamkhai pulibani